Nupi Khakta Khundaba Umazo Kobo village ama lei village asi rape victims singna semkhibani Kethi Suliban hairibi nupi asi space amadi art ki khwaidagi luba mafam Mariana Trench anima visit tawba ngamba amata ngairaba miyoini France ningthau King Charles VII gi Maharani Agnes Sorel asi front openings ki fashion trend ama haudoklami. Fact number 1 Norway da Lofoten kauba island ama lei island asi Arctic Circle gi manungda 68° north longitude ta lei island asi gi extreme temperature lei summer gi matamda mafam asi warm oi amadi winter gi matamdana mafam asi gi temperature asi freezing point gi makha da lei. Fact number 2 penguin singna salt water thakpa ngami masigi maramdi makhoi gi mit ki manak ta leiba gland singna makhoi gi blood stream dagi salt ki saruk lokthoi masigi matungda ahenba salt adu thadokhi. Fact number 3 Kethi Suliban hairibi miyoi asi space ta chatkiba khwaidagi ahanba American woman ni mahangna June 7 2020 da art ki ocean singi manungda khwaidagi luba point Mariana Trench phauba lupki numit asidagi mahak asi space amadi art ta khwaidagi luba mafam anima visit tawba ngamba amata ngairaba miyoi adu oiba ngamki. Fact number 4 1977 da North Korean agent singna Japan gi Niigata da skun chaliba Megumi Yokota kauba 13 years suraba Japanese nupi macha ama phakirami agent sing aduna nupi macha adubu North Korea da pukhirami aduga mangonda Japanese culture gi maramda taknaba force tawrami nupi macha adu ngasi fawba thiba khangdana lairagli. Fact number 5 North Korea na pleasure squad ki saruk ama oina nupi lising ani mu select tawi select toroba nupi sing adu top official singi entertain tawnaba amadi sexual service ta sijinnanaba attractive oiba nupi ngaktani. Fact number 6 Germany da nursing home singi mapan thangba sarukta fake bus stop sing lei masi confused senior citizen singna koichat chatpa thingnabani. Fact number 7 hairy frog natraga horror frog natraga wolverine frog haina khangnaba hangoi makhal asi yamna sathiba ama oi hangoi asina masagi saru fawba thudei makhoi sing adu skin da hapchinduna khojin oina sijinnai masina aikoi miyoibada fawba attack tawi. Fact number 8 playa natraga huiri haina khangnaba jiba asina masagi awangbadagi 130 times hena wangna chongba ngami masi miyoibagi term da hairagana 6 feet wangba miyoi amana 160 feet wangna chongbagumbani. Fact number 9 aikhoina ngasi sijinnariba hand sanitizer asi 1966 da Luke Hernandez kauba nurse student amana puthokibani mahak asi American amani mahak California gi Bakersfield nurse student ama oina laibani masi mahakna sapon amadi ising phangdaba matamda mi singna masagi khud chamthoknaba puthokibani. Fact number 10 century kaya chumna India da laiba Hindu singna sati mai thaba asi chatnarami masida lukhrabi singna asiba mapuroibagi mainungda sungsinduna suicide tawba chatnarami karigumba masana yadrabasu mayam changduna faraga mainungda langsilami 19th century da British singna chanabi asibu athingba thamki. Fact number 11 East Africa da Nupi Khakta Khundaba Umazo Kobo village ama lei village asi rape victim singna 1990 da semkhibani masi makhoina hingbada save oiba mafam amani. Fact number 12 Saturn planet ki ring asi 10 million dagi 100 million years muk sure haina estimate tawi dinosaur singna hinglingai matam adwai dadi Saturn planet ki ring asi lairamdi haina phongdokli. Fact number 13 false awakening haina khangnaba thawong ama lei masida aikoina mang amadagi sa asi hawgole haina khanjai amadi aikoigi daily life routine pangthokli haina khanjai adubu tasengna makti aikoi sa asi manglibani. Fact number 14 micro sleep episode haina khangnaba 30 seconds mu consciousness mangba thawong ama lei
thawong asina driver singda accident thoknaba maram oihali mi ayambana makhoi micro slip episode leire haibasi khangjade makhoi na khali makhoi matam pumbuda gyan mangdana lei. Fact number 15 Tim McCartney snap hariba miyoi asi oxygen pudana Mount Everest ihan hana kakiba miyoi singi manungda amani mahak Australian mountaineer amadi author amani mahangna Mount Everest kakiba asi October 3 1994 dani. Fact number 16 France ki ningthau King Charles VII gi chief mistress Agnes Sorel na front openings ki fashion trend ama hawdoklami masida kanagumba amana nupi gi breast amadi nipple uba fangani. Fact number 17 Sires Khama hairiba miyoi asi Botswana gi ningthau amani mahak angauba jati gi nupi ama luhonglubadagi Maraybagtagi tantoklami Maraybagta amu halaklaba matungda independence movement ama hawdoklami masigi matungda 1966 tagi 1980 fawba Botswana gi ahanba president oiki. Fact number 18 Norway da Grandpa Bredo kauba nupa ama leirami mahak asi 1989 da sikhibani adubu mahaki dead body asi ngasi fawba mahaki masusingna Colorado gi ice sheet amada thamli town asida hojik sahi khudingi frozen dead guy days haina kauba festival ama pangthokli.